Manipur Top Trending News na tunga-tungan ba reliable source ng lokat talaga mata-matang iba maruay ba ipaw patok na kasunchari. Ngasi July tarik kontraga matway Friday namiki maruay ba ipaw singi update pizari. Ahan ba update ta? Koplana nagabiles gat ama hat ki ba thodoki case hopum PS na lokal amre post mortem tawdana lairol jankre. China na air base anida G20 fighter taragani thoi rom India gi namkhai rom da onchin na thamle. Lenga ka ngasi fawba yanadri ngarang fawuda lehuba thawloi de fawudi petrol pump sing hangki gani Prime Minister na chair tuna Cabinet Committee on Security High Level Meeting pangthokre lenga na wari sanasi haibada UNC na yarakre Nagaland na human trafficking ki khwaigi konghai chaba state oire Modigi Facebook post thingilubagi Meta gi executive sing lenga na kokre amarumdana China na khusyam gi nimit sari Modi na mahiroi singi matakta FIR file tawna bhonari Kejiwal Amit Shah na parliamenta lakribasi kibagira Rahul Gandhi hanglagri Pau santuk na pisari ahan pau da Cobra na nagabiles gan ama hat ki thodoki case khopum PS na local amre post mortem tawdana lairol chankre Nonde district ki khopum police station konba bidyang lapok khulgi mafum amada CRPF ki Cobra commando singna operation chathabada khuthokna bani haidina khul asibu ngak selakri banaga biles guard ama nongmaina kaptun hat ki ba amasung biles guard yauna Cobra ki personal anisu asok panangki haiba hagosi ki matangda mari lainariba khopum police station na regular FIR case local amre Haudu asigi matangda khopum PS na lakopam thokpa case ama lakot labra haiba yauna case asiga mari lenana haudu thokpam dagi kuchuklaising recover tawba leirabra amasung rangi thaudu asida chenaba mioising apapun tawba leirabra haina hangnabagi damak ngasi numidang pung 3:10 humdori amasung 3:10 taruk tabda pausi asina police station asigi officer in charge ta telephone anirak tarubada khopum PS ki osina telephone receive taruk tabdagi pausi asina none district police control room da ngasi numidang pung 3:10 kunga Mari amasung 3:10 kunga mapan tarakpada telephone anirak tawduna laikidaba lenbi mai riamai gi haksang mapung phaba ikai khonwa ulaba matungda lerol chanduna aroiba mathumungam pangthokre habigi pau social media gi platform singda thengnare social media da post thorokliba photo video na singba single na post sing asi chumlabra amasung laikidaba gi haksang post mortem examination taw dikhibra tawraga na karamba hospital da tawkibage haina hanglubada laikidaba gi haksang post mortem examination tawdre haina phongdoraki Ngangi thagdo asida naga village guard ni haiba naha amalai kidaba amasung Cobra commando personnel yauna mioi kharabuna sokiba thagdo asigi matang da lakhotpa case ka mari lenana laikidaba gi haksang post mortem examination tawpham thoktabra haina hanglubata thagdo asigi matang da Khopum police station gi general diary GD da entry number taraga mathoi Khopum PS 2026 July 29 2026 haina entry tawre haraki amaromdana Bharat ki Prime Minister Modi jibu indirectly usittabagi amadi karenabagi Hogdok haibasi Prime Minister Modi gi magun handarakpa amani Modi gi Facebook post thingilubagi Meta gi executive sing lengakna okhatkre PM Modi na Facebook ta thagal kiba video amasung social media company asigi parent company oiriba Meta na thingilubagi damak center lengakna US gi tech join asigi executive sing kokhatuna kari damak Modi gi video asi thinglibano haiduna takhatkre hari Electronic and Information Technology Ministry gi Secretary S Krishnana Meta gi executive singda lengak na karigi damak video asi thinglibano hanglaba matungda executive singi maike digi lengak ki lusingba sing amadi machin chatpa mioi singi account singna thadokpa video amadi post singda ka henba argument leiba na tagana ka hena share tawna Meta gi system da post na tagana video adu spam oina detect tawanduna thingsinaba oiramba yai technical gi oiba asoiba sing asi matungda amuk khana thoktanabagi damak Meta gi maike digi miyeng changlagani habi thajaba pirami hari video adu da NEET gi questions paper leak oibagi khongjeng changsilaki bana ha singda Modi na lenga ki maike digi ohobo sing mention ba khongthang lokhole haina paujal pikibani opposition party singi maike digi na kari hari China na kusem gi numit sari aduga solomdana Modi na mahiroi singi matakta FIR file tawna bhonari prejibaw India gi yumno na leiba China kusem gi numit fawa sana ba thabak paket khre aduga aikoi gi Prime Minister Narendra Modi na social media mahakpu karemnar pa mahiroi singi matakta Past Information Report FIR file tawna bahona duna leire haina Aam Aadmi Party AAP gi National Convener Arvind Kejriwal na phongdorakre mahak na hai China na leptana hona duna chakhatpagi maike da changsilakpadagi nasidi India ga yumdo nari balaipak asi angagpo phangna chakhatre adubu laibak thibadi China gumna chakhatpa yaba India asi miyam gi luchingbani amasung lengak paibani haina leiba phamdon phamnaiba sing asina naha singi wakhalon namthanaba amasung afaba mioi sing namthaduna makogi mathak Pongkidanaba konaduna leire haidi Arvind Kejriwal na handak Modi bo social media karemna kiba mahiroi singi mathakta Delhi police na FIR register tawkre haibagi e pauda yaukiba
video matek kaya kunsin aduna utlaga makhatana hai center da lariba lenga asi lambi thong semba ngamdre lenga asi makhada flyover bridge na singba infrastructure project kya pakat libani hai basisu matam khudingda intharakpa amadi miyoi kya kudong thiringai ohenbagi wathok thokuna leire tahi khudigi nongju thada india gi city ayamba ising thumli masida natana city ayamba amot akai amadi apum asa kya na chatpa phawbo ngamnare masigumba miyamgi oiba khudong sa daba amadi tungi yumbirel oirak horiba naha singna mayok nariba khudong sa daba sing yengchinbagi muta modigi lenga asina makoina singnar pa miyoi khudingda FIR panchintuna kihen khanghanaba konadura leibata natana MP amasung MLA sing lalol itik tawduna atopa political party tugainaba konadura leiri haiki nakal amaromdana opposition gi lusingba Rahul Gandhi na nongjomi phumda Home Minister Amit Shah sarup yaba lakti basi karigino haina hangbaga loinana opposition gi maikei dagi jantar mantar gi khongtangda police na mahiro singda ka henba force na kibagi matanga Supreme Court na monitor tawba proof chathanaba demand tawbagi mahiro singda pelet ganachingba kapagi ayaba pikiba Amit Shah na mara leire haiba khangjabadagi iduna nongjomi phumda sarup yaba lakpa ngamdabani haiki amaromdana ngarang fawda loihoba thaw loiri fawba petrol pump sing hangki gani National Highway number 37 Imphal Jiribam Highway paringda leiriba illegal tax singi matangda Manipur lengak na chap chaba thabok paikhatnabidamak tha asigi taraga mangada numit taraga mangari matam piraduna Chief Minister da memorandum ama pisin kibadugi matam ngasi loire haina Manipur Petroleum Transporter and Driver Association gi serol ama All Manipur Truck LPG Transporter Association gi General Secretary na convener oiduna kuyek piraba thadok serol amana phungdorakli serol asin hai memorandum asiga mari lenana ngarang July 29 2026 lenga ki authority ga mio chingagi marakta mifum ama pangthokna illegal tax matangda khanakai amasung national highway singda illegal tax logo singi mathakta thabak lokhatnaba amasung thawong asi mutatnaba state ki oiba law ama semnaba suggestion tawkhre mifum asina khanakiba amasung suggestion tawnaga basu chap chaware ama illegal tax ki matangda purakri maramasina ha asigi tara manga da pisin keba memorandum da mangjomna phongdokibagi matungina hayeng July 13 mathoidagi starring Hilltown strike hawgat junction ba hawragani hari strike asigi manungda Malom oil depot thau thaba yaroi amasung depot asidagi petrol pump chingda thau piba yaroi sekmai bottling plant da LPG thaba yaroi amasung plant asidagi gas agency singda LPG piba yaroi new kaitel manbidagi ahangba truck sing pubata sarup yaroi amasung jiribam dagi loaded truck sing purak padasu yaroi nasi phawda national highway number 38 ta pandunlerpa ahangba amasung loaded truck sing masagi thungphamda yohangdabani amasung asi July 2026 phawda aroiba oina lahuba stocking loidiba fawba petrol pump punamak thong hangani strike man gamyamna mayak nagada khudong sa dabasing asigidamak nungaitaba phongdokli haridna national highway singda illegal tax lokalakpadagi kutsemgi oina thawgi mamak hengalakliba asigi mayakta punamakna sogatpiu haina su appeal tarokli makha tarpadana Nagaland human trafficking ki khwaidagi khonghai chaba state oirakle Manipur ga yumthang nariba Nagaland lenga ki senior official amana ngasi phongdokibata Nagaland asi human trafficking ki khwaidagi khonghai chaba mahum ama oirakpagaloina cybercrime, financial fraud amasung forced labor ga mari leina anobo makhalgi crime singsu masing hena thoksilakle haina phongdorkhe lengang wari sanasi haibda UNC na yakre Manipur da hojik oiriba law and order gi phibum yauna state asida ingtapa mahuksa gi phibum hanjin han nabaga mari leina na lenga ki commissioner cum secretary home and Ashok Kumar na aiba cherol ama United Naga Council UNC gi president and Lord Hoda pidna council asigi miyot singbu mathang thagi ahumda Ministry of Home Affairs ki miyot singalunena babu prada laiba all secretariat South Block ki conference hall da unaduna mipum pangtunaba hairubada UNC na yarak hari and Ashok Kumar gi aiba cherol aduda UNC gi president amasung mahakalunena miyot singbu maram sing asigi damak wari sanaba aiba cherol bibinaba khangalakpadagi pibani mipum asi lakliba nithokabu namit ki pung ohumda pangthokadabani haina su phongdoki hairi lenga ki cherol asida UNC gi maiki dagi namit asi February framework agreement ki ningsing kumon pangthokadaba hangjinabna yaithoknaba phongdokibak loinana mipam pangthokpamsu phongdoknaba khangalaki hojik oiba phibam sing asina UNC gi miyot singna Imphal da lakpada khudong chade maram asina council asigi general secretary Berio Pitsangi maiki dagi mipum asi Senapati district headquarter da August ahumgi matungda pangthoknaba sindiu haina su phongdokki hairi video si pangthoknaba so khilam kibawa su mapigani channel si dong sibidina share amadi subscribe tawbibi damo haina tan thar pa khondok sari amadi makata nyam di sebata dum oje